Indian National Congress ki lusingba Rahul Gandhi vo Parliamenta leibang muyam gi yaifana ba wafam khara phongdok luba amadi election campaign dangang ki ba wafam amagidamak jail da laineba phadok pi ba amadi MP oibedagi disqualify torpa sei democracy sat palebak amoina India ge political history da Amuba dakpham ama lehorgani haina Khangabok Assembly Constituency ge MLA OKRAM SURJAKUMAR na nungnang wafam dokrai wafam asing asi Thawal District Congress Committee na sinduna Thawal athopam da leiba Thawal Block Congress ki sanglen da pangthokpa pawmi singu unaba amada haikibani MLA SURJAKUMAR na hai Rahul Gandhi gi asumba phirep aduda ekhoi puna lepminari election matamda political party khudimak ngangna ba huna ba haibasi hauna sani masida sunatana opposition party ama oirubanina ngangba tabani lengak asigi asoiba adudi puthoktuna haiba tabani democracy bu mapangal kanhan ge hairgadi opposition mapangal kanhan ba mathau tai hairaduna election matamda political party sing ngangna ribasi loinamak defamation taunaragadi leibak asidi kari oigani haiki mahana hai political gi case ti masing thingam dana leiri adubo Rahul Gandhi gi case asidadi nongmuda pulap loisilaga chahi ani fadok pikiwa nongan baga lautuna ba manba mongda MP oibedagi disqualify tawkiwa nimit humni marini leiraga mahakti quarter dagi eviction tawrakpa haibasi asumba haibi yadaba democracy da wangang banghamhandaba fresh ki mioi sing fawba masin menaba honarakpani haina miyamna haina riba asini hairaduna congress ki member khudimakna Rahul Gandhi gi asumba gi tamak lepkani haiki India ki history da 2 years defamation election matamdadi any political party India da oiro atop India ni atop state sing da oiro India ni country ni oina torap oiro atop country da even European countries sing da America da ngana da manati China da akhoi opposition ama oirga di ngama tabdi og sarkar tu nangna torsi soire hai hai tabdi democracy mapangan kalhan gi hai batar opposition mapangan kan batai aduna Rahul Gandhi na matam da mahak na hai gi Modi mayam sing se Modi se maming pallaga ne hai Modi XYZ Modi se maming pallaga hai bane Prime Minister da min tawdi Prime Minister na Modi surname Modi oibnina Modi sing sita Modi amani tu da mahak na mateng pangsalibra makhoi mayam punna huran mina ba yaurabra haibi charge tawre election na ngang wani BJP ki side ki su atop pa mayam ngang bale maduda loinamang defamation tawnaga tawba taragati leibak se kari thokani Paumi Singa Unabadu the Saruk Yakiva Manipur Pradesh Congress Committee MPCC ki spokesperson Advocate Ravi Khan Haikivada Lamdamasida Narendra Modi na lusingba BJP ki lenga kasina democracy bu mangaksam metuna hatokpu gi lisat ama satharak pasi laibak thibani atamnamna Congress ki lusingba singda satharak liba thawong ngammi haiba matagum Karnataka da election ki matamda ngang ki wa amabu Modi ki home state oriva Gujarat pusilaga Surat ki CJM court amana ahing amani da while satharga Rahul Gandhi bu chahi ani phadok piba MP oibidagi disqualify tawba amadi pungkun mari gi manungda mah ki quarter thadokna ba notice issue tarukpa sei taraina logde mahana makha tana hai Rahul Gandhi na parliamenta adani amadi Modi ga leinari ba mari si karino haina hanglakpada BJP na khumba ngamdabana maram oirega Rahul Gandhi bu parliamenta sanghandana ba aron ba agenda da tarukpa thavangni haireduna AICC na democracy kana ba sangsilakpa khongjang khudimakta Manipur gi Congress worker khudimangna sagotkani haiki democracy hatokpagi lisat ama sathrakpase India da paliba BJP lenga maruina honorable Prime Minister Shri Narendra Modi ki makhata chathrakpa BJP na tawrupase Congress po atamnana Congress ki workers singda Congress ki leaders singda Chathariba Thouwong aduga hadakta India ki yamna tanglaba history haiba tare defamation case amata maximum punishment is only 2 years ka laibani aduso section 499 amadi 500 IPC ki makhata adugi section 500 IPC makhata trial has a overnight trial to uraga aikogi honorable Shri Rahul Gandhi ji bu mahaki offense explanation amdi accused examination amdi evidence kya to godo kari mom pho pangthok tabida khudak ta ngami haiba matagum Karnataka da ngang ki election ga maile na ki speech samabo Gujarat ki honorable Modi ki Prime Minister Modi ki state home state oiba Gujarat ta pusalaga Gujarat ki Surat haiba adugi chief judicial magistrate ki court amana ahing amani da YL bisar satharaga honorable Shri Rahul Gandhi bu sahi ani phadok piba sahi ani de no makhatta walam matamda honorable MP ki post adu lauthok pa yati abasi khangba maram oiduna machi sahi ani chak chana maximum
the highest punishment as piraga mabu MP de lothokpa MP de lothokpaga within 24 hours si manungda MP gi aigoi magi banglo dagi quarter dagi vacate tawningai notice issue toba sugumba si tasengna honorable koi Sri Rahul Gandhi jina hadak parliament yam kanba voice sama haibutare maruina adani amadi Modi ga leinei ba mari se karino honorable prime minister Sri Narendra Modi ga madani ga leinei ba mari se na wahang si parliament hangpa matamda koi ruling oiba BJP na madu pakhumpi ba ngamdabana maram oiduna Rahul Gandhi bu magi lambi khudingma tingkhang lehendaba yate Rahul Gandhi bu aikogi parliament sanghan ba yate haiba wafam sida mang masigi aron bi agenda da aikogi BJP na honorable prime minister Narendra Modi gi lising makha da tawrakpani madu ngasi haujik manipur pradesh congress committee na All India Congress Committee ki lising makhada aikogi democracy kannangai chenchila khongjang khudingmak aikoi sagotkani haibu afam si press media gi sinau singbai mamang da thamjari